ISTV की पाव मियंग ताबिरी बपुन मकपु तराम न ओक्सरी हौजी फाबुकी मरुएब पावदा ngarang dagi satarakiba imphal ukhul lambi banna lambi asigi mahausa gi punsida sauna akaiba pire paw sanona pizari gari khamu yade haibadagi commando na nomaina kapada laikidraba konsam korongan bamisigi mayokta ngarang dagi satarakiba imphal ukhul lambi banna lambi asigi mahausa gi punsida sauna akaiba pire ban sogat pasingna khurai lamlong dagi khurai haikulu makong phawbagi lambida tayar mai thaba uwa phajinduna lambi thingbagi khongjang changsili khongjang asina maram oiduna lamlong kaithel kanakhide dukan sing thong lonaki misi asigi matang da sem kiba JSC na miyam gi khongsat ama satnaba thawang su tawi konsam korongan babu nomaina kapada senaba commando personal sing jarak piu haina dabi tawi Mairoi nomaina kaptuna hatkiba thong yaninda ba phongdoktuna emsuna sinduna mai tamam sang kayada paktakna wakami pham sathari handak tengkhang anilakta petrol amasung diesel gi mamal hengat kiba asi All India Trade Union Congress Manipur State Committee na yaning daba phongdolok nei masina maram oiduna leita laida da awasai teng piragani BJP na lusingba India sarkar na ina khunba khaktigi khalaga tawba thawok yaning de masi sarkar na sapchana yengsinduna thawgi mamal hengaliba asi control tawnaba dabi tawri amaramda handak marak Manipur da yamna tuina pamdaba thawdok thorok niba asibusu yaning daba phongdolok nei Educated and Self-Employed Women Social Service Association amasung sahit Madumangol Foundation Impal anina kusam naduna International Scandal Light Memorial gi tharam Morang Lamkai Community Hall da haukiba nomaizing nimita pangthokrai tharam asida MU gi hani gi Vice Chancellor Professor Hizam Tombi Association gi Secretary A Sabitri Maharaj Buddhachandra College ki Associate Professor Singsubam Thoibasu saruk yakhe Mao Council Tiauna Manipur gi ngamkai da khundariba khunja kayana Manipur gi ngamkai kannaba khonabada thaw lawriba thawdang Maoist Communist Party Manipur na thagat pa phongdolok dei Lobasi gi Secretary Publicity and Propaganda Knowledge Maiti gi General Amana Nagaland na Manipur gi lam lauslakliba asigi mayokta Mao Council Tiauna miyamna Zugo Tampak amadi Kejiri gi ngamkai kannaba me kuingani thoigi ahinunga digi kawriba general strike asida Lobasi na mapung phana sagat kani hairi Manipur gi ngamkai kaihondana thamba haibasi Manipur miyam gi tangai fadaba thawdang amani thawdang asigi damak Mao Council yauna Nagaland ga tainaba Manipur gi ngamkai da kondariba miyam na sangsilakliba khongjang asida Manipur miyam na amata oina saruk yafam thoi Manipur gi lam Nagaland na lausin kre haibada thawsadaba lengak asibu makhata na miyam na lehenpam thoklibra haibadu khanbiyu lobasina Manipur gi yelhau lam amadi yelhau phurup kanbasi khwaidagi tangai fadaba thawdang amani haina lobuga loinana Zugo Tampak amadi Kejiri gi lam kannabagi sangsilakpa khongjang khudimakta mapung phana sagotkani hairi Relief Center for the Welfare of Differently Able Person Imphal Yauna Sandel Bisnupur Thawal Amadi Sanapati da Medical Assessment Camp Pangthokodori Guwahati da Leiba Alimkoga kusam naduna Pangthokodorba Camp asida tabagi sakti watlaba ubagi sakti ngamdraba khong amadi khut yawdraba miyusinga laktuna sarup yaba yagani hairi sarup yaba lakpasingna disabled certificate amadi passport photo ani ani pulaknaba khangalakle loisilakpada maruiba paw amukhana ngarang dagi chatharakiba imphal ukhul lambi banna lambi asigi mausa ge punsida sauna akaiba pire miyeng tabiriba punamakpo amukahna khulmjari